Manipur ki singi sarukta ring road ki mawongda nauna semgalagliba miyoi furuk kharana Tiger Road haina mingthonba lambi adu naga singna thingbadagi sathok sasin yakhidre. Loibol khulen gi haksang ahum Imphal faurga Kangpokpi da pukre. Manipur lengan official oina ayaba pidrabasu May tarik ahum sok lisingani ka kolumdoi haurkiba lan gi thaudok singge khudongchaba laurga Kukizo singna Churchanpur dagi Kangpokpi phau bagi marakta leiba chingi saruk singda Tiger Road haina mingthon ba Intervillage Road IVR ma semgattuna chathok sasin phau ba haurkarbasu lambi asida naga furuk ki miyoi singna thoraktuna akan mamong da thingba pirakpadagi ngarang ayuk loibol khulen da chathaki attack ta laikhidraba khul asigi chief mahaki loinabi amasung khunja amagi hakchang yauna miyoi ahumgi apunba hakchang ahum adu puduna hairiba lambi asida chatuna Kangpokpi da punanawa thorang lamba adu yakhidre laikhidraba khunja ahumgi hakchang sing state amasung central force na section na ngak senduna Imphal fauraga Kangpokpi tamna pukhi Kangpokpi yauraba matungda mafam adugi district hospital da postmortem examination pangthokre Idraba misam ahumgi haksang sing adu ngarang numidang wairam New Kaithal Mandi police station dagi Imphal fauraga Kangpokpi tamna puba natana atopa lambi leitabadagi Imphal fauraga National Highway ani Imphal Dimapur lambi da pukhibani haksang sing adu Kangpokpi district headquarter hek yaubuga panthadana postmortem examination adumak pangthoki ngarang numidang pung 13 rom tarakpada haksang ahumak postmortem examination pangthokpa loikhi amromda loibol khulen gi attack adubu yaningdaba phongdoktuna ngarang Kukizo singna haksang ahum ha paku sing kilometer 13 manga sang balambida Kangpokpi district headquarter dagi hauraga Faijang da leiba Martyrs Cemetery tamna puduna aroiba mathau mangam pangthokre laikhidraba village chief Letkolun Haukip ki masagi chahi 13 mahaki loina vina chahi 15 amadi thodok asida laikhidraba atopa khunja Jangmental Haukip kina masagi sahi kuntra ni hari. Imphal ukrul lambi gi New Haven dagi Assam Rifle chatkro haiduna tan khre. Tan police station na kon ba mafam singda Kuki amasung naga khulai paiba singgi marakta leptana thoning daba tawdok sing tholapadagi laingakna Litan police station dagi kilometer manga rom damag Imphal ukrul lambi da chatlaga leiba New Haven da handakta Assam Rifles ki post ama thamjilakhiba si yaningde amasung post asi hongdoktuna chatkhigdabani haiduna naga furuk ki miyoi sing maruina nupi singna akan makhongjang changsinkhre Nauna lerakliba AR sing asi nifusuwa Assam Rifles ki personnel sing ni makoina hana lambui khul mana ki phobau khul da deploy tawrmani hairi makoina New Haven da leirukpagi mayokta kunja sing nakan makhongjang changsil laklabasu hojik fawda lengakna thabakta onthoktre hairaduna AR sing asi lauthoktriba fawba kunja sing na makal kaya gi khongjang leptana changsin khigani hairi Amaromda ngasigi khongjang ngasigi matangda ukrul gi hungpung da leiba Katho Katamnau Long gi president Katho Long gi chairman amasung Katho Women Coordination Committee gi convener na punna khujek pi duna thadorpa cherol amada New Haven da Assam Rifle sing bu temporary oina thamlakpa oirabasu kulasigi kunja singna yaningde New Haven hairiba mafam asi Sokbau khulgi lamkhai manung chanmani laingakna makoibu thamjilakliwasi mari leinaba village authority dagi ayaba laude amasung kunja singasu tanaduna khangalakhiba leite hari thawngasi Manipur village authorities in hill areas ek lising wasama pali yangkhai taruki mayoktani hari maramasina New Haven da thamliba Assam Rifle sing khudakta lauthokadabani demand asi thabakta onthoktriba fawba thoningdaba tawdok sing tholokpagi teksak punama Assam Rifles na pugadabani hari lobuk ta bom am leiramai ngarang nominyong matung pung 12 minit nifu mangarom tarakpada khurkhul sawal lekai da leiba lobuk ta masigi mapu na lau khoirubada pokhaidriba bom ama thengnare bom adu police ki bomb disposal squad na lokotlaga ngarang nungtil pung 3 ga minit 3 rom tarakpada tendong yan singol da mi sohandana pokhai hankre hari border pillar manakta gi khutsu kulai sing phangkhre police control room gi serola mada ngarang Indo Myanmar ngamkhai paringdagi border pillar number 132 amasung 132 gi maraktagi country made lethot gun ama magazine yauba 8mm pistol ama magazine ga konaba .12 gi pistol ama
wireless set mari amasung IED mari phangba ngamkhre hairi lupa lising kunna first prize oigadaba MP Bimol gi debating competition pangthok kadori Inner Manipur Parliamentary Constituency ki Congress MP Professor Bimol Akoijamna Parliament ki member oina wasak lau ki ba numit ki ani suba thoram buning sing laduna tangkak ani thok na debating competition pang thok tuna ahan ba prize da lupa lising kun gi mana pi ba loina na makok mathang taraba singbu Parliament ki nongju mifam da saru ya hangani hairi MP gi PS na ngarang thokpa cherol gi matung inna competition asi district preliminary round hai ba ama yauna final round hai baga loina na stage ani format ta pangthokni round ani maki manadaba motion topic sing leigani preliminary round dagi motion na mikhal da sel amasung nampu safu tauduna mikhal pangthokpagi chanabi asi thingba amasung chana handaba haibasi laingak lon gi oiba lupsingna makoi gi pandam amadi thodang lauraba matamda thingba amasung chana handaba ngamgani haibasina oigani final round gi motion na India gi laingak na hauji iramda Manipur da yengliba midyeng amadi chatliba lamchat tawruliba thabuk thawong asigi mayok ta leptuna thengnaba haibasi iramdam Manipur masa gi oiba kannanaba amasung chununaba wakhalon amadi thabuk thoramda yumpham oiba lamdam siga laingak lon gi loop natraga India pumbi gi oiba laingak lon gi loop na oirabasu yai haibasina oigani hari preliminary round sing Imphal West Imphal East Bisnupur amsung Thawal da pangthokani district mari dagi khangat laba winner sing amasung ani subata ba competitor anina final round da saruk yagani Inner Manipur gi team taruk ki mathakta outer dagi final round gi damukta team ani su saruk yahangani competition asigi form hayengdagi pisillaga aroiba numitna tha asigi taratareta oigani preliminary round na tha asigi kun amasung kunma thoi da pangthoklaga final round na tha asigi kun manga da pangthokani ahan ba anisuba amasung ahum suba manada mathang sitna lupa lising kun tara manga amasung tara yauna consolation prize sing pigani hairi Nasidagi horaduna langol singda matam sadan sing karakpa amadi ahing yarik pani singba ating batham le UAL Imphal West ki langol sing gi punsilok luwang bi amsung na pasingda numidang wairam amadi atheng ba ahing da sing karaktuna picnic mafam oina uhanba amadi yarik pani singba chathargliba asi chatliba jun tha asigi tang taret nomaijing numittagi horaduna athing batham le haina uripok apun ba loop UAL amasung uripok apunba nupi loop UANL gi maikai digi khangalagli wafam asi ngarang press club ta pangthokiba paw gi mifam da uripok apunba loop ki general secretary Samom Dhurbana phongdokladuna makhata na haikibada langol gi singsang na pom sing da leiriba singsang sing karakpada ayukta oirgasu nongalamdai pung ani ahum tarakpada karakpa amadi numidang wairam dana pung manga dagina taret nipan phawbada karakpada natana thawoina ahingda yarik pana singba phawba yaure haina uripok apunba loop amasung uripok apunba nupi loop ta wakalakpadagi midyeng sangbaga loinana firepsi laurpani ramasina mama mapa waibe singnasu masa masu singbu puba semduna kahalakpa tawolakanu hari mahakna makhata na haikibada ching kaba haibasi sana khonobada kanabada natana haksang sazel oinasu kanariba ngaktani masigidamak sing sida karakpada akai bakarisu leite aduna ayuk pung manga dagina numidang wairam pung mari phawbadi haksang sazel gidamukta karakpada thingmata leite sing sida hauriba upami sing kannanabagidama forest loisang gasu tanaduna ayaba laujare maramaduna athingba si miyamna tangai fadana ngaktuna satkadabani Plastic polam na sing ka wada pukalapa yaroi picnic tauba yaroi mafam si picnic ki mafam natte haujikti uwa haujilakta banamara morga malem gi mafam khudingda ingasa gi khal kaithar padagi environment kannanaba khongjang jangsin narakliba matamni masigi su bathakta moirangtem loyana umang yokhattuna yalhongai dagi leraklaba upambi makal sing thaduna umang sengat laklibani masida sing ka ba laklaga surut berina singba thaksinba sak sasinbana singba kaya torupasina umangi wahan thok lairak tabiyai karigumbada
ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯛꯄꯗ ꯎꯃꯪ ꯇꯨꯝꯅ ꯃꯩ ꯆꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯆꯤꯡ ꯀꯥꯔꯛꯄꯗ ꯃꯩꯈꯦꯠꯅ ꯆꯤꯡꯕ ꯄꯨꯈꯠꯂꯛꯄ ꯌꯥꯔꯣꯏ ꯃꯇꯝ ꯆꯥꯗꯅ ꯆꯤꯡ ꯀꯥꯔꯛꯇꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯄꯅ ꯆꯤꯡꯕꯗ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯈꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯅꯧꯅ ꯍꯣꯔꯃꯨꯖ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯊꯠꯁꯤꯡꯗ ꯂꯥꯟꯗꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯋꯦꯠ ꯑꯃꯁꯨꯡ ꯕꯍꯔꯦꯟꯗꯤ ꯂꯥꯟꯕꯨꯡ ꯑꯣꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯕ ꯂꯦꯞꯂꯨꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕꯒꯤ ꯆꯥꯡ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯈ꯭ꯔꯦ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯌꯥꯎꯅ ꯏꯔꯥꯟꯒꯤ ꯊꯠꯁꯤꯡꯗ ꯅꯧꯍꯧꯅꯅ ꯂꯥꯟꯗꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯜꯐ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯋꯦꯠ ꯑꯃꯁꯨꯡ ꯕꯍꯔꯦꯟ ꯂꯥꯟꯕꯨꯡ ꯑꯣꯏꯔꯛꯄꯒ ꯂꯣꯏꯅꯅ ꯒꯜꯐ ꯂꯩꯕꯥꯛꯇ ꯃꯨꯛꯅꯕꯒꯤ ꯆꯥꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯈ꯭ꯔꯦ ꯏꯔꯥꯟꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯇꯝꯅ ꯗ꯭ꯔꯣꯟꯒꯤ ꯂꯥꯟꯗꯥ ꯆꯠꯊꯔꯛꯄꯗ ꯉꯥꯛꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁ ꯂꯥꯟꯃꯤꯅ ꯏꯔꯥꯟꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯥꯗꯥꯔ ꯑꯃꯁꯨꯡ ꯁꯔꯚꯤꯂꯦꯟꯁ ꯁꯥꯏꯠꯁꯤꯡꯗ ꯂꯥꯟꯗꯥꯈꯤ ꯍꯥꯏꯅ ꯌꯨꯑꯦꯁ ꯂꯥꯟꯃꯤꯅ ꯐꯣꯡꯗꯣꯛꯈꯤ ꯌꯨꯑꯦꯁ ꯂꯥꯟꯃꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯔꯥꯟꯒꯤ ꯗ꯭ꯔꯣꯟ ꯃꯔꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯦꯔꯤꯇꯥꯏꯝ ꯇ꯭ꯔꯥꯐꯤꯛꯇ ꯑꯇꯝꯅꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯏꯔꯥꯟꯒꯤ ꯗ꯭ꯔꯣꯟꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯖꯍꯥꯖꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡꯅꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯒ ꯊꯪꯅꯅ ꯂꯩꯕ ꯒꯣꯔꯨꯛ ꯑꯃꯁꯨꯡ ꯑꯦꯁꯤꯌꯥꯟ ꯏꯊꯠꯁꯤꯡꯗ ꯂꯩꯕ ꯏꯔꯥꯟꯒꯤ ꯁꯔꯚꯤꯂꯦꯟꯁ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯗ ꯂꯥꯟꯗꯥꯈꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯗꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯔꯥꯟꯒꯤ ꯔꯦꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔ IRGCꯅ ꯀꯨꯋꯦꯠ ꯑꯃꯁꯨꯡ ꯕꯍꯔꯦꯟꯗ ꯂꯩꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯕꯦꯁꯁꯤꯡꯗ ꯂꯥꯟꯗꯥꯈꯤꯕꯒ ꯂꯣꯏꯅꯅ ꯑꯌꯥꯕ ꯌꯥꯎꯗꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯇꯦꯡꯀꯔ ꯃꯔꯤꯗꯁꯨ ꯂꯥꯟꯗꯥꯈꯤ ꯍꯥꯏꯔꯤ ꯏꯔꯥꯟꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯀꯨꯋꯦꯠꯀꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯇꯝꯅꯅ ꯂꯥꯟꯗꯥꯕꯅꯤ ꯍꯥꯏꯈꯤ ꯏꯔꯥꯟꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯈꯨꯠ ꯊꯥꯕ ꯂꯦꯞꯅꯅꯕ ꯐꯣꯡꯗꯣꯛꯈꯤꯕ ꯀꯌꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗ꯭ꯔꯦ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯆꯝꯁꯤꯡꯗ ꯑꯇꯝꯅꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯔꯥꯟꯒꯤ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯅ ꯊꯝꯂꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯥꯟ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯋꯥꯔꯤ ꯁꯥꯅꯁꯤ ꯍꯥꯏꯔꯕꯗꯤ ꯏꯔꯥꯟꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜꯁꯤꯡ ꯊꯝꯈꯤ